ꯑꯍꯥꯟꯕꯃꯛꯇꯗ ꯅꯤꯡꯉꯣꯜ ꯂꯩꯆꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯖꯤꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯂꯝꯖꯤꯡꯊꯣꯛꯆꯣꯝ, ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯨꯝꯊꯪꯅꯕꯤ ꯃꯧ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯃꯤꯟꯅꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯄꯤꯛꯂꯕ ꯈꯨꯟ ꯑꯃꯗ ꯌꯨꯝꯂꯣꯟꯅꯅ ꯂꯩꯕ ꯄꯤꯛꯂꯕ ꯌꯨꯝ ꯑꯅꯤꯁꯨ ꯂꯩꯔꯝꯈꯤ꯫ ꯌꯨꯝ ꯑꯅꯤ ꯑꯁꯤꯒꯤ ꯃꯧ ꯑꯃꯃꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯧ ꯑꯅꯤ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯂꯣꯏꯅ ꯐꯖꯩ, ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯁꯨ ꯇꯥꯗꯦ꯫ ꯃꯁꯛ ꯈꯛ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯠꯇ-ꯂꯧꯁꯤꯡꯗꯁꯨ ꯃꯈꯣꯏꯒꯤ ꯂꯝꯕꯥ ꯂꯩꯔꯝꯗꯦ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯥꯡ ꯊꯪꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅ ꯂꯩꯈꯝꯇꯣꯟ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯃꯅꯤꯡ ꯄꯥꯡꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅ ꯎꯔꯤꯔꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯅꯤꯃꯛ ꯑꯍꯜ ꯄꯥꯟꯗꯕ ꯌꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯅꯤꯅ ꯑꯌꯨꯛ ꯉꯟꯅ ꯊꯕꯛ ꯆꯠꯈꯤꯕꯒ ꯃꯧ ꯑꯅꯤꯒꯤ ꯀꯨꯝꯍꯩꯁꯨ ꯍꯧꯔꯛꯀꯅꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯟꯕꯗꯅꯤ, ꯌꯦꯟꯈꯣꯡ ꯐꯥꯎꯕ ꯈꯣꯡꯗ꯭ꯔꯤ ꯂꯩꯈꯝꯇꯣꯟꯗꯣ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯈꯝꯇꯣꯟꯒꯤ ꯈꯥꯕꯩ ꯃꯈꯣꯟ ꯇꯥꯔꯛꯄꯗ ꯎꯔꯤꯔꯩ ꯃꯃꯤꯠ ꯁꯤꯡꯂꯛꯂꯤ꯫ ꯃꯥ ꯀꯨꯏꯅ ꯇꯨꯝꯊꯕ ꯌꯥꯗꯦ, ꯄꯨꯛ ꯍꯦꯛꯇ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯎꯔꯤꯔꯩ ꯃꯥꯒꯤ ꯇꯥꯍꯥꯕ ꯃꯇꯧꯗ ꯇꯣꯝꯆꯧꯅ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯤ ꯅꯨꯄꯤ? ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯜꯂꯤꯅ, ꯑꯩ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ?" ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯁꯝꯗꯣ ꯁꯝꯕꯨꯟ ꯄꯨꯟꯈꯠꯇꯨꯅ ꯎꯔꯤꯔꯩꯅ ꯊꯨꯅ ꯍꯥꯏꯔꯛꯏ, "ꯌꯨꯝꯊꯪꯅꯕꯤ ꯃꯧꯁꯦ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ." "ꯊꯣꯡꯖꯁꯅꯨ, ꯀꯩꯗꯧꯔꯒꯦ? ꯊꯕꯛ ꯂꯩꯇꯗꯅ ꯇꯧꯖꯔꯤ ꯑꯣꯏꯔꯝꯅꯤ." "ꯆꯥꯛ ꯈꯔ ꯊꯣꯡꯖꯤꯟꯅꯔꯒꯅꯦ, ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯈꯤꯕꯗꯤ ꯌꯥꯔꯣꯏꯌꯦ." "ꯏꯍꯦ, ꯑꯌꯨꯛ ꯉꯟꯇꯥ ꯆꯥꯛ ꯊꯣꯡꯂꯒ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯦ ꯅꯨꯄꯤ?" "ꯂꯩ, ꯀꯥꯟꯅꯕ ꯌꯥꯝꯅ ꯂꯩ꯫ ꯑꯩꯅ ꯈꯤꯇꯪ ꯊꯦꯡꯈꯤꯕꯗ ꯃꯥꯅ ꯋꯥ ꯃꯊꯛ ꯊꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯅꯈꯣꯏꯅ ꯈꯪꯗꯕ ꯌꯥꯝꯅ ꯂꯩ." "ꯅꯨꯄꯤ ꯅꯪꯁꯦ ꯅꯤꯡꯉꯥꯏ ꯑꯣꯟꯊꯣꯛꯅ ꯇꯧꯏꯗ, ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ?" "ꯅꯨꯄꯥ, ꯐꯥꯒꯤꯗꯒꯤ ꯆꯥꯛ ꯂꯣꯏꯈꯤꯗꯧꯔꯦ, ꯑꯩ ꯑꯃꯨꯛꯇ ꯍꯧꯒꯠꯀꯦ." "ꯍꯣ ꯐꯔꯦ ꯐꯔꯦ, ꯍꯧꯒꯠꯂꯣ." ꯎꯔꯤꯔꯩ ꯊꯨꯅ ꯍꯧꯒꯠꯂꯤ꯫ ꯏꯔꯨꯒꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯨꯖꯊꯣꯛꯂꯒ ꯃꯥ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯨꯝꯊꯪꯅꯕ ꯃꯧ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯎꯔꯤꯔꯩ ꯃꯥꯁꯨ ꯆꯐꯨ ꯑꯗꯨꯗ ꯈꯥꯕꯩꯗꯨ ꯊꯤꯜꯂꯤ꯫ ꯈꯥꯕꯩ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯔꯒ ꯂꯩꯈꯝꯇꯣꯟꯁꯨ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯜꯂꯤ꯫ "ꯃꯤꯋꯥ ꯉꯥꯡꯕꯤ ꯅꯨꯄꯤꯁꯦ ꯍꯧꯗꯤ ꯍꯧꯒꯠꯂꯦꯗꯅ, ꯀꯌꯥꯗ ꯇꯟꯗ꯭ꯔꯤꯕ ꯅꯨꯄꯤꯅꯣ? ꯃꯁꯤꯗꯤ ꯈꯨꯆꯨꯝꯁꯦ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯈꯤ." ꯈꯨꯆꯨꯝ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨꯕꯨ ꯄꯥꯏꯈꯠꯇꯨꯅ ꯂꯩꯈꯝꯇꯣꯟ ꯄ꯭ꯔꯣꯛ ꯊꯣꯛꯏ꯫ ꯎꯔꯤꯔꯩꯒꯤ ꯆꯥꯛꯈꯨꯝ ꯃꯄꯥꯟꯗ ꯏꯁꯤꯡꯗꯨ ꯍꯦꯛꯇ ꯍꯩꯖꯤꯜꯂꯤ꯫ ꯏꯁꯤꯡꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯎꯔꯤꯔꯩꯗꯤ ꯃꯤꯍꯨꯜ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ "ꯍꯦ, ꯅꯝꯁꯤꯁꯤꯗꯧꯕ ꯀꯅꯥꯒꯤ ꯃꯆꯥꯅꯣ?" ꯈꯠꯅꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯤ ꯂꯩꯈꯝꯇꯣꯟꯅꯤ, ꯃꯥꯁꯨ ꯈꯣꯟ ꯍꯦꯛꯇ ꯀꯟꯈꯠꯂꯤ꯫ "ꯍꯣ ꯏꯆꯦ ꯏꯕꯦꯝꯃ, ꯑꯍꯜ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯍꯜꯒꯤ ꯋꯥ ꯉꯥꯡꯕꯤꯌꯣ, ꯃꯈꯥ ꯇꯥꯔꯛꯄ ꯑꯉꯥꯡꯗ ꯂꯣꯏꯅ ꯆꯨꯔꯨꯡꯕ ꯇꯥꯔꯦ." "ꯍꯦ, ꯋꯥꯏꯁꯤꯠ ꯂꯝꯁꯤꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔో?" "ꯍꯥꯍꯥꯌꯣ, ꯏꯆꯦꯅ ꯉꯥꯡꯖꯔꯤꯕ ꯋꯥꯗꯨꯕꯨ ꯅꯊꯟꯗ ꯏꯀꯥꯏꯕꯒ ꯐꯥꯎꯖꯗ꯭ꯔꯣ? ꯏꯆꯦꯅ ꯀꯌꯥꯝ ꯊꯕꯛ ꯍꯩꯔꯗꯅ." "ꯍꯦ, ꯏꯔꯨ ꯂꯨꯗꯅ ꯆꯥꯛꯈꯨꯝ ꯆꯪꯕꯤ, ꯅꯋꯥ ꯅꯄꯨꯔꯣꯏꯕꯗ ꯑꯃꯥꯡꯕ ꯆꯤꯟꯖꯥꯛ ꯄꯤꯖꯕꯤ, ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯅꯤ ꯍꯥꯏꯒꯦ?" ꯎꯔꯤꯔꯩꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯕꯗ ꯂꯩꯈꯝꯇꯣꯟ ꯃꯥꯁꯨ ꯃꯣꯈꯥꯡ ꯃꯦꯠꯇꯨꯅ, "ꯏꯆꯦ ꯏꯕꯦꯝꯃ, ꯑꯍꯟꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯤ, ꯄꯪꯍꯦꯟꯗꯤ ꯍꯦꯟꯖꯤꯟꯗꯕꯅ ꯐꯩ." "ꯅꯣꯛꯇꯨꯝ ꯅꯣꯛꯁꯤꯟꯒꯤꯅꯦ, ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯗꯅ ꯅꯪꯅ ꯉꯥꯡꯕ ꯋꯥꯗ ꯑꯩꯅ ꯑꯃꯨꯛ ꯇꯥꯗꯧꯔꯤꯕꯅꯣ? ꯏꯆꯦꯅ ꯊꯧꯅꯥ ꯌꯥꯝ ꯂꯩꯔꯒꯅ ꯏꯃꯨꯡꯗ ꯂꯣꯠꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯄꯥꯟ ꯑꯁꯤꯗ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ, ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯦ." "ꯍꯩ ꯑꯉꯥꯡ, ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯇꯧꯔꯗ꯭ꯔꯣ? ꯅꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ. ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ, ꯆꯒꯠ ꯆꯒꯠ ꯇꯧꯒꯅꯨ, ꯅꯁꯛ ꯅꯁꯥꯗꯣ ꯌꯦꯡꯅꯤꯡꯗꯦ." "ꯏꯆꯦ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯁꯤ, ꯃꯔꯩ ꯇꯨꯔꯩꯅꯦ ꯌꯥꯝꯅ ꯇꯧꯕꯤꯔꯛꯀꯅꯨ. ꯑꯩꯅ ꯉꯝꯕ ꯈꯔꯁꯨ ꯂꯩ ꯍꯥꯏꯕꯁꯦ ꯏꯆꯦꯅ ꯀꯥꯎꯗꯕ ꯐꯩ." "ꯍꯣ ꯈꯪꯖꯔꯦ, ꯅꯈꯣꯟ ꯅꯋꯥꯗꯣ ꯊꯤꯃꯜꯂꯤ, ꯏꯆꯥ ꯏꯁꯨꯗ ꯂꯧꯅꯔꯛꯀꯅꯤꯌꯦ, ꯊꯨꯅ ꯑꯃꯨꯛꯇ ꯆꯪꯕꯤꯈ꯭ꯔꯣ." "ꯏꯁ, ꯏꯆꯦꯗꯤ ꯌꯥꯝꯅ ꯐꯖꯕꯤꯅꯤꯀꯣ, ꯉꯛꯆꯗ꯭ꯔꯥ, ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯔꯤꯕ." "ꯁꯪꯖꯗꯦ, ꯃꯤꯔꯦꯝ ꯅꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯁꯪꯖꯗꯦ, ꯏꯊꯧꯗꯨꯝ ꯇꯧꯖꯒꯦ ꯏꯕꯦꯝꯃ." "ꯐꯩ, ꯑꯩꯅ ꯉꯝꯕ꯭ꯔꯥ ꯏꯆꯦꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ." ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯂꯩꯈꯝꯇꯣꯟ ꯌꯥꯝ ꯁꯥꯎꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯎꯔꯤꯔꯩ ꯃꯥꯗꯤ ꯅꯣꯛꯈꯤ ꯇꯧꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯂꯩꯔꯤ꯫ ꯀꯣꯔꯧ ꯏꯄꯥ ꯃꯍꯥꯛꯅ ꯌꯥꯀꯥꯏꯔꯛꯄ ꯃꯇꯝꯅꯤ꯫ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯅ ꯇꯣꯝꯆꯧꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦꯗꯅ ꯊꯣꯔꯛꯂꯤ꯫ ꯂꯥꯗ ꯆꯥꯛꯌꯣꯝ ꯌꯣꯝꯗꯨꯅ ꯎꯔꯤꯔꯩ ꯃꯥꯅ ꯃꯄꯨꯔꯣꯏꯕꯗ ꯁꯤꯟꯅꯔꯤ꯫
Nipa, se. Horel, talak iyeng laga chabiro. Hoi hoi, kadai kadai. Khao asida hekta hablagi. Ngasi di kayam thengna hanbirakani. Ngasi se tamba ngamde. Thabak su yamna yame. Hayeng oina halakpasu yanare. Is, yum asida aidi thanda kamdauna. Nanaw lekham to leiribasidi magi hek leminaram. Antudi purel su ngasi yumda laklaroi. Thabang mafam bunbanina ai laktrabadi masu laklar. As, onthokna talida ko aidi. Nangbo nathanda leiba kibrane. Nate napa, maram ama leidana tawrini. Hai, pusi supane khatnaraga adum leiba yaba nate. Nakhoibu ingni chingna leiba kaidu pamro. Ho adubo ingonda hairaga pharadro. Masigi angangse ngangna saknaba ama yadi. Nangna ahal haibadu oirabanina nangna khara hallodana. Jaga asda leirisa moiga ikhoi khaktani. Yum yamna tabasu nate. Ikhoi khakda tarak tarak leiminaraga khana chainaba amuk yaurabadi migi mangda phajari braba. As yarise madugi amuk khanbirano. Thabakta phajana chatpiro. Mapung phana loiraga hanbiro. Sandhya changlakpa matamda aina karigumba laktrabadi ai ngasi laklaroi haina khaluko. Hayeng ngana lakladabani. Hoi, hayeng lakpa thoklabadi henjang ahawba amadi chasidana. Kuire chakidaba. Aisu adumna khalibani. Nangna hairapana hankre. Phare phare. Phajana chathokluro. Ai ngaijaram lagi. Thong thona lonsinba kauni. Matam phateko. Phajana leiramo. Wahaidu hayam laga tom tawdo thongal adomda thokri. Mapureibana chakhiba maikaida uri reina yengduna leihori. Somda su pureldo hobe hobe losheli. Lekhamdon su purelgi awat apa yengsinbiri. Nipa, kari kari awat apa leirige. Yare yare, awat pa leidre. Ai thoknoba tawrage. Ta tom chongna ngairamani. Ado yaragadi ngasi lakpinaba tawbiyuko. Ai thanta leihobase ai kya hainadaw mandi. Nathanda leiba talagana itaimaga punna leirodana. Is ngamjaroi. Maga leimina taw sarukne ai pukhri da tumlurage. Itaimaga nanga asu yengthinari sina karige. Adabu aina khambra. Nataima sina mapu phatabagini. Kyan tari tarise. Nangna lalira mina chumlira. Kemte khangma nate. Kaina nupa nangna haidubu kaino. Mina ga taraga aise kaini haina khandawrige. Kana butani haige. Nang ai khaktani leiriba. Ho nataima sabi nupi se. Yana kha pawdabini. Lumlaga taramgani. Ihe, nakhoigi na tawsidi aidi kiba mabu yaurine. Kirunu. Ho ibunga masisu punsironi. Punsigi mahauni. Hoi, aida chacha horage ibema. Purel ne hek chatkibaga makhoda ising pul ama paiduna laikhamton ising sokpa hokre. Laikhamton gi matau tamduna urirei maso ising sokli. Ising khara soklabanina urirei phi suba hokre. Urirei mana phi surabanina laikhamton so yam thuna phi khara puthorakle aduga masu suba hokre. Suba loiraba phi ama makhunna phat kanthokduna urirei mathanta haijai. Khonjen su khara kankhali. Hantak marakdi migi matau tambase onthokna kalidako. Ikaibana marol ama khangdriba jaja ki mi haiduni tawrise. Uriregi wahaidu taraga laikhamtona su haire. Migi matau tamthoklaba matungda wa chauna ngangba misu yamna lei. Masakti khangi mamingdi paningde. Lekai khuding chatuna miwa nganglaga kusira si tawba maustu yamna lei. Aisu haidok loi. Mawa mapuroi babu sumbangambi aphawbi maustu yamna lei. Yam nakna lekhrabajani. Aisu haibiroina. He, nang haidu kanadano. Nangi se phong hekta hawbagi waro. Kana kaidoba yaurage iche. Khanglaw lawrakpaduda aidi sanjanglaboi khalure. Angang adu yam oiribi nangna thakha asam nairisi kaigino. Nang ahalsingda hayu haibro. Kaino de iche. Mari makhong samnadaba wa ngakta. Aibu iche da kai haikige. Ise na ngangliba mayam sibu kaino. Asingbi nupi saraga tumina leisinbadi yarui. Nasana ngangkhibo ado nangbu kaurabro. Aibu isegi mingpalaga ngangkhiba leibro. Aidi kaisu haidena. Nangna ngangliba mayam do aina khangloi hena khanbro. Nangna nganglido aingonda natrabadi kanada oiruni. Ise na aingonda nganglidudi khanaba hawri boire. Aina ngangbani. Angang nangda sinthakta khumba yabro. Ise na aibu hatke hairabasu makha thaba angang ni haidana ai adum yaba taribro.
ꯍꯦ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯆꯞ ꯆꯥꯕꯤ ꯑꯃꯗꯤ ꯉꯥꯡꯅꯕ ꯐꯔꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯅꯨꯄꯥꯗ ꯋꯥꯔꯍꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯍꯦꯔ ꯏꯆꯦ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯑꯣꯏꯕ ꯋꯥꯗ ꯅꯨꯄꯥ ꯅꯍꯥꯒ ꯄꯨꯁꯤꯟꯒꯦ ꯈꯜꯂꯤꯗꯨꯕꯨ ꯏꯆꯦꯕꯨ ꯏꯀꯥꯏꯕꯒ ꯈꯪꯗ꯭ꯔꯕꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯒ ꯈꯠꯅꯕꯒꯤ ꯄꯥꯎꯁꯦ ꯇꯥꯗꯗ ꯂꯣꯏꯅ ꯇꯝꯈ꯭ꯔꯕꯣ ꯏꯃꯥꯏ ꯄꯦꯝꯃ ꯅꯆꯤꯟ ꯅꯔꯦ ꯀꯦꯡꯒꯗꯕ ꯋꯥ ꯀꯌꯥꯗ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯈꯪꯉꯤꯗꯅ ꯅꯪ ꯑꯁ ꯃꯤꯅꯒ ꯎꯔꯒ ꯏꯆꯦꯒ ꯌꯥꯝ ꯅꯛꯅ ꯇꯤꯟꯅꯕ ꯃꯤ ꯃꯥꯟꯈꯤꯅꯤ ꯐꯤꯒꯁꯦ ꯀꯣꯟꯅ ꯁꯨꯖꯔꯒꯦꯗ ꯑꯩ ꯂꯩꯈꯝꯇꯣꯟ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯄꯞ ꯆꯪꯈ꯭ꯔꯦ ꯎꯔꯤꯔꯩ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯈꯥ ꯆꯤꯛꯇꯨꯅ ꯂꯦꯞꯍꯧꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯃꯦꯂꯩꯗꯨ ꯎꯔꯤꯔꯩ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ ꯏꯆꯦ ꯍꯣ ꯏꯆꯦ ꯎꯔꯤꯔꯩꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯌꯦ ꯀꯅꯥꯅꯣ ꯎꯔꯤꯔꯩ ꯃꯄꯥꯟꯗ ꯄ꯭ꯔꯄꯞ ꯊꯣꯛꯂꯤ ꯃꯦꯂꯩ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯎꯔꯤꯔꯩ ꯍꯔꯥꯎꯅ ꯍꯩꯃ ꯃꯦꯂꯩ ꯅꯪ ꯑꯣꯏꯔꯦꯗꯅ ꯂꯥꯛꯑꯣ ꯁꯣꯝꯗ ꯍꯦꯛꯇ ꯐꯝꯁꯤ ꯍꯣꯏ ꯏꯆꯦ ꯃꯦꯂꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯟꯇꯛ ꯃꯔꯛꯇꯤ ꯁꯣꯝꯗ ꯄꯥꯛꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯏꯆꯦ ꯑꯩꯒꯤ ꯏꯆꯥ ꯑꯄꯤꯛꯄꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯕ ꯑꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯄ ꯌꯥꯗ ꯇꯧꯔꯤꯅꯤ ꯍꯣꯏꯅꯦ ꯏꯆꯥꯅ ꯅꯥꯔꯛꯄ ꯍꯥꯏꯕꯁꯤꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯕ ꯅꯠꯇꯦꯗ ꯃꯦꯂꯩ ꯏꯆꯦꯒꯤꯗꯤ ꯑꯉꯥꯡꯁꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯊꯝꯈ꯭ꯔꯦ ꯏꯆꯦꯗꯤ ꯀꯌꯥꯗ ꯋꯥꯏ ꯁꯪꯅ ꯂꯩꯔꯤꯅꯣ ꯌꯦꯡꯉꯨ ꯃꯦꯂꯩ ꯏꯕꯦꯝꯃ ꯋꯥꯏ ꯁꯪꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯨ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯏꯊꯟꯗ ꯂꯩꯕ ꯇꯥꯔꯦꯗꯅ ꯍꯩꯃ ꯇꯥꯗꯕꯨ ꯍꯜꯂꯛꯂꯔꯣই ꯍꯥꯏꯕ꯭ꯔꯣ ꯉꯁꯤꯗꯤ ꯂꯥꯛꯀꯗꯕ ꯃꯥꯟꯗꯦ ꯍꯌꯦꯡꯕꯨꯗꯤ ꯂꯥꯛꯀꯅꯤꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯉꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯑꯁ ꯏꯆꯦ ꯑꯩꯒ ꯄꯨꯟꯅ ꯂꯩꯒꯦ ꯍꯥꯏꯕꯕꯨ ꯑꯩꯒꯤꯁꯨ ꯏꯆꯥ ꯑꯄꯤꯛꯄ ꯂꯩꯔꯤꯕꯅꯤꯅ ꯐꯔꯛ ꯍꯦꯛꯇ ꯇꯥꯏꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯦꯂꯩ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯊꯟꯗ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯑꯗꯨꯁꯨ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯃꯥꯅꯦ ꯏꯆꯦ ꯃꯩꯇꯩ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯍꯤꯡꯒꯗꯕꯅꯤ ꯑꯗꯨ ꯏꯆꯦ ꯂꯩꯈꯝꯇꯣꯟꯗꯤ ꯀꯝꯗꯧꯔꯤ ꯍꯥꯃꯨ ꯑꯗꯨꯝ ꯑꯣꯏꯔꯤꯕ꯭ꯔꯣ ꯂꯥꯏꯅꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯏꯕꯦꯝꯃ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯕꯅꯤ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯍꯣ ꯂꯩꯈꯝꯇꯣꯟꯒꯤ ꯃꯄꯥꯗꯣ ꯕꯨꯠ ꯁꯥꯟꯅꯩ ꯍꯥꯏꯅ ꯇꯥꯈꯤꯕꯅꯤ ꯑꯩꯗꯤ ꯀꯤꯔꯤꯗ ꯃꯦꯂꯩ ꯏꯁ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯏꯆꯦ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯆꯨꯒꯗꯕ ꯃꯥꯜꯂꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯑꯣꯝꯆꯥꯛꯅꯩ ꯈꯪꯗ꯭ꯔꯦ ꯃꯦꯂꯩ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯤꯗꯤ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯕꯅꯤꯃ ꯏꯆꯦ ꯑꯩꯈꯣꯏꯒ ꯈꯨꯟ ꯊꯪꯅꯕꯗꯁꯨ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯂꯩꯌꯦ ꯂꯩꯁꯣꯟ ꯇꯧꯔꯒ ꯁꯣꯔ ꯍꯦꯛꯇ ꯊꯠꯂꯁꯤꯔꯣ ꯅꯠꯇꯦ ꯃꯦꯂꯩ ꯃꯗꯨ ꯇꯧꯕ ꯍꯧꯅꯗꯦꯀꯣ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯅꯕꯒꯤ ꯋꯥꯅꯤ ꯃꯗꯨꯗꯤ ꯌꯥꯗꯦꯀꯣ ꯃꯦꯂꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯦ ꯃꯤꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯇꯥꯕꯅꯤ ꯂꯩꯈꯝꯇꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯕ ꯅꯨꯄꯤꯅꯤ ꯏꯆꯦ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯃꯦꯂꯩ ꯅꯪꯒ ꯋꯥꯔꯤ ꯇꯧꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯍꯦꯟꯅ ꯀꯤꯕ ꯑꯃꯕꯨ ꯌꯥꯎꯔꯦ ꯏꯆꯦꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯂꯩꯈꯝꯇꯣꯟ ꯃꯥꯒꯤꯗꯤ ꯃꯔꯧ ꯃꯁꯤꯡ ꯀꯥ ꯍꯦꯟꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯏꯆꯦ ꯍꯣꯏꯒꯤꯗꯤ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯗꯣ ꯏꯆꯦꯒꯤ ꯂꯟꯊꯨꯝ ꯃꯌꯥꯝꯁꯦ ꯃꯥꯅ ꯁꯣꯏꯗꯅ ꯄꯥꯝꯂꯝꯒꯅꯤ ꯍꯣꯏꯅꯦ ꯃꯦꯂꯩ ꯂꯟꯊꯨꯝ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯍꯦꯜꯂꯤꯕꯣ ꯏꯆꯦ ꯑꯗꯨꯅ ꯑꯣꯏꯕꯗꯥꯏꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯦꯛ ꯍꯧꯔꯤꯁꯦ ꯏꯆꯦ ꯏꯕꯦꯝꯃ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯐꯥꯊꯕ ꯉꯝꯕ ꯅꯠꯇꯦ ꯂꯟ ꯊꯨꯝ ꯈꯔꯕꯨ ꯐꯪꯂꯗꯤ ꯍꯥꯏꯗꯅ ꯍꯥꯠꯅ ꯁꯨꯅꯕ ꯐꯥꯎꯕ ꯀꯤꯔꯣꯏꯗꯧꯔꯤꯕꯅꯤ ꯆꯨꯝꯃꯤ ꯃꯦꯂꯩ ꯍꯧꯖꯤꯛꯇꯤ ꯐꯅ ꯈꯟꯗꯣꯛꯄꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯂꯩꯈꯝꯇꯣꯟꯒꯤ ꯃꯄꯥꯗꯣ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯩ ꯍꯥꯏꯔꯤꯗꯨꯅꯤ ꯉꯁꯤ ꯑꯍꯤꯡꯁꯦ ꯐꯖꯅ ꯂꯩꯕꯤꯌꯨꯀꯣ ꯏꯆꯦ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯌꯦꯡꯂꯒꯦ ꯌꯦꯡꯕ ꯅꯠꯇꯦꯅꯦ ꯏꯆꯦ ꯅꯪꯕꯣ ꯆꯦꯛꯁꯤꯜ ꯐꯤꯔꯦꯞ ꯂꯧꯕ ꯍꯧꯔꯣꯅꯦ ꯃꯦꯂꯩ ꯑꯩꯗꯤ ꯃꯥꯏꯕ ꯑꯃꯠꯇꯁꯨ ꯇꯤꯟꯅꯗꯦ ꯀꯃꯥꯏꯅ ꯏꯁꯥ ꯉꯥꯛꯊꯣꯛꯇꯣꯏꯅꯣ ꯏꯆꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯋꯥꯔꯨꯅꯨ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯠꯁꯤ ꯃꯦꯂꯩ ꯃꯇꯝꯁꯨ ꯊꯦꯡꯂꯦ ꯌꯥꯈꯤꯗ꯭ꯔꯅꯦ ꯍꯧꯖꯤꯛꯄꯣ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯏꯇꯨꯡꯗ ꯏꯜꯂꯨ ꯆꯠꯁꯤ ꯏꯆꯦ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯃꯦꯂꯩ ꯏꯆꯦ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯒꯦ ꯐꯅꯤ ꯏꯆꯦ ꯃꯦꯂꯩ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯪꯅꯕ ꯈꯨꯜ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯒꯤ ꯃꯅꯥꯛꯇ ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯅ ꯇꯞꯅ ꯍꯪꯂꯤ ꯏꯆꯥꯁꯥ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕ ꯃꯦꯂꯩꯅ ꯈꯔ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯃꯥꯅ ꯑꯣꯏꯅ ꯈꯨꯝꯂꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯍꯥꯏꯌꯨ ꯇꯥꯁꯤꯗꯅ
ꯃꯁꯤꯗ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯟꯗꯛꯇꯤ ꯎꯔꯤꯔꯩꯅ ꯍꯥꯏꯔꯛꯂꯦ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯖꯒꯦ, ꯑꯩꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ. ꯃꯥꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ. ꯑꯍꯜꯗ ꯊꯛꯈꯥ ꯅꯥꯏꯗꯦ. ꯑꯣꯏꯗꯕ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ. ꯈꯠꯅꯕꯁꯨ ꯌꯥꯝꯅ ꯍꯧꯏ. ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯃꯇꯧ ꯇꯝꯅꯕ ꯍꯣꯠꯅꯩ. ꯑꯅꯝꯁꯨ ꯌꯥꯝꯅ ꯀꯜꯂꯤ. ꯑꯣꯖꯥ ꯃꯥꯏꯕ, ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ? ꯑꯣꯖꯥꯅ ꯈꯔ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ. ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯜꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯅ ꯃꯈꯥ ꯇꯥꯏ. ꯑꯣ, ꯃꯁꯤꯗꯤ ꯃꯧ ꯑꯅꯤꯒꯤ ꯀꯨꯝꯍꯩꯅꯤꯗꯅ, ꯃꯗꯨꯁꯨ ꯌꯨꯝꯊꯪꯅꯕ ꯃꯧ ꯑꯅꯤꯒꯤ? ꯃꯥꯅꯤ ꯑꯣꯖꯥ, ꯑꯩꯒ ꯍꯦꯛ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕꯅꯤ. ꯅꯪꯅ ꯇꯧꯔꯤꯕ ꯃꯈꯩ ꯃꯥꯁꯨ ꯅꯪꯒꯤ ꯇꯨꯡ ꯏꯜꯂꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯑꯣꯖꯥ, ꯑꯐꯕꯕꯨ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯝ ꯇꯝꯃꯤ. ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯏ ꯑꯣꯖꯥ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯏꯋꯥ ꯈꯔ ꯄꯤꯕ ꯇꯥꯔꯦꯗꯅ. ꯍꯣꯏ, ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ. ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯀꯅꯤ? ꯃꯇꯧ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ? ꯁꯦ ꯌꯦꯡꯉꯣꯏ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ. ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯠꯇ ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯏꯁꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ, ꯁꯨꯃꯥꯡꯗ ꯋꯥꯁꯤꯠ ꯂꯝꯁꯤꯠ ꯇꯧꯔꯕ ꯃꯇꯨꯡ ꯃꯄꯨꯕꯨ ꯅꯤꯖꯧ. ꯌꯨꯝꯂꯩꯃ ꯑꯃꯒꯤ ꯁꯛꯂꯣꯜꯂꯣ. ꯋꯥ ꯊꯣꯏꯅ ꯉꯥꯡꯒꯅꯨ. ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ. ꯑꯣꯖꯥ ꯃꯥꯏꯕ, ꯃꯗꯨꯁꯨ ꯃꯥꯅ ꯑꯃꯨꯛ ꯃꯇꯧ ꯇꯝꯂꯛꯀꯅꯤꯌꯦ. ꯇꯝꯂꯕꯁꯨ ꯐꯩ, ꯑꯀꯥꯏꯕ ꯂꯩꯇꯦ. ꯇꯧꯕꯇꯕꯨ ꯅꯪꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯕꯗꯤ ꯌꯥꯗꯦ. ꯅꯪꯅ ꯋꯥ ꯉꯥꯡꯂꯨꯕꯗꯤ ꯌꯥꯗꯦ, ꯃꯔꯝꯗꯤ ꯅꯪꯅ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ. ꯑꯗꯨꯗꯤ ꯑꯣꯖꯥ, ꯃꯥꯅ ꯐꯅ ꯈꯠꯅꯕ ꯍꯧꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯔꯣ? ꯅꯪꯅ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯕ ꯇꯥꯔꯦꯗꯅ. ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯊꯕꯛꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯨꯞꯅ ꯆꯠꯊꯒꯅꯤ? ꯑꯔꯦꯞꯄ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕ ꯂꯩꯇꯦ. ꯅꯪꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯐꯥꯎ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯕꯅꯤ. ꯑꯍꯣꯏ ꯑꯣꯖꯥ, ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ. ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯑꯣꯖꯥ. ꯑꯗꯨꯒ ꯑꯃꯅꯅꯦ, ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯃꯣꯟꯇ ꯅꯣꯛꯂꯒ ꯂꯩꯒꯗꯕꯅꯤ. ꯚꯥꯞ ꯇꯥꯔꯦꯗꯅ? ꯑꯍꯣꯏ ꯑꯣꯖꯥ, ꯈꯪꯖꯔꯦ ꯑꯣꯖꯥ. ꯁꯦ ꯃꯁꯤꯗ ꯏꯔꯤꯕ ꯈꯔꯁꯦ ꯃꯁꯤ ꯃꯨꯟꯅ ꯈꯪꯖꯤꯜꯂꯨ. ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯌꯦꯛ ꯑꯁꯤ ꯊꯃꯣꯏꯗ 3ꯂꯛ ꯁꯨꯅ ꯁꯣꯟꯖꯧ. ꯍꯣꯏ ꯑꯣꯖꯥ. ꯑꯗꯣ ꯑꯣꯖꯥ, ꯑꯣꯖꯥꯒꯤ ꯑꯋꯥꯃꯟ ꯈꯔ. ꯌꯥꯔꯦ, ꯀꯔꯤꯒꯤ ꯑꯋꯥꯃꯟꯅꯣ? ꯃꯁꯤꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ. ꯅꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯈꯣ. ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯐꯒꯅꯤ ꯑꯣꯖꯥ. ꯐꯔꯦ, ꯌꯧꯅꯕ ꯇꯧꯔꯣ. ꯅꯨꯄꯤ ꯑꯅꯤꯗꯣ ꯐꯨꯛ ꯍꯧꯒꯠꯂꯤ. ꯃꯦꯂꯩꯅ ꯈꯔ ꯇꯞꯊꯍꯧꯕꯅꯤ, ꯑꯗꯨꯕꯨ ꯎꯔꯤꯔꯩꯃꯥꯗꯤ ꯁꯨꯃꯥꯡ ꯇꯝꯅ ꯑꯗꯨꯝ ꯀꯨꯝꯊꯈ꯭ꯔꯦ. ꯃꯦꯂꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯅ ꯈꯥꯝꯂꯛꯂꯦ. ꯃꯦꯂꯩ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ. ꯑꯩꯕꯨꯔꯣ ꯑꯣꯖꯥ? ꯐꯠꯇꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯁꯦ ꯃꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ. ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯁꯤ. ꯍꯣꯏ ꯑꯣꯖꯥ, ꯃꯗꯨ ꯈꯪꯗꯅ ꯑꯩꯁꯨ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ. ꯈꯨꯗꯤꯡꯃꯛ ꯑꯣꯖꯥꯗ ꯁꯤꯟꯅꯖꯔꯕꯅꯤ. ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯍꯥꯏꯕꯗꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ? ꯂꯩꯈꯝꯇꯣꯜ ꯍꯥꯏꯕꯅꯤ ꯑꯣꯖꯥ. ꯅꯪꯅ ꯁꯪꯕ ꯀꯥꯟꯗ ꯃꯥꯕꯨꯁꯨ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯍꯜꯂꯨ. ꯑꯩ ꯃꯊꯧ ꯄꯤꯒꯦ. ꯍꯣꯏ ꯑꯣꯖꯥ, ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ. ꯐꯔꯦ, ꯌꯧꯈꯤꯅꯕ ꯇꯧꯔꯣ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ. ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯐꯤ ꯊꯣꯟꯗꯨꯅ ꯄꯥꯛꯂꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯎꯔꯤꯔꯩ ꯇꯞꯅ ꯊꯧꯔꯛꯂꯦ. ꯈꯨꯠꯇ ꯄꯥꯏꯕ ꯃꯩꯔꯥ ꯆꯝꯈꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯅ ꯃꯄꯨ ꯃꯍꯥꯛꯄꯨ ꯅꯤꯡꯖꯕ ꯍꯧꯈ꯭ꯔꯦ. ꯎꯔꯤꯔꯩ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯈꯝꯇꯣꯟ ꯃꯥꯅꯁꯨ ꯇꯧꯖꯔꯤꯕꯅꯤ. ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯣꯝꯗ ꯂꯩꯈꯝꯇꯣꯟ ꯇꯞꯅ ꯂꯥꯛꯂꯦ. ꯄꯨꯈ꯭ꯔꯤꯗꯨ ꯍꯦꯛ ꯌꯧꯁꯤꯟꯕꯒ ꯃꯆꯦ ꯎꯔꯤꯔꯩꯁꯨ ꯂꯩꯔꯝꯂꯦ. ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯒ ꯂꯩꯈꯝꯇꯣꯟ ꯃꯕꯨꯛꯇ ꯈꯜꯂꯤ. ꯑꯁ, ꯃꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ. ꯀꯩꯅꯣꯕ ꯃꯥꯅ ꯈꯜꯂꯤꯁꯦ? ꯉꯁꯤꯀꯣ ꯅꯪ ꯁꯣꯏꯔꯦ ꯅꯪ. ꯑꯩ ꯁꯥꯎꯕ ꯌꯥꯗꯦ. ꯑꯩ ꯃꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯨꯕ ꯌꯥꯗꯦ. ꯑꯩꯗꯤ ꯃꯣꯃꯣꯟꯅꯛꯀꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯈꯝꯇꯣꯟ ꯏꯁꯤꯡ ꯑꯗꯨꯕꯨ ꯁꯣꯛꯄ ꯍꯧꯈ꯭ꯔꯦ. ꯂꯩꯈꯝꯇꯣꯟ ꯃꯥꯕꯨ ꯎꯔꯒ ꯎꯔꯤꯔꯩꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯤ. ꯎꯔꯤꯔꯩ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯋꯥꯈꯜꯗꯁꯨ ꯂꯣꯠꯅ ꯈꯜꯂꯤ. ꯑꯩꯅ ꯅꯣꯛꯄ ꯑꯁꯤꯗ ꯃꯥꯁꯨ ꯅꯣꯛꯇꯅꯒ ꯇꯧꯏꯅꯦ. ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯣ? ꯃꯁꯛꯁꯤꯒ. ꯏꯁꯤꯡ ꯄꯨꯟ ꯑꯁꯤꯅ ꯃꯃꯥꯏꯁꯤꯗ ꯍꯦꯛ ꯂꯪꯁꯤꯟꯕ. ꯏꯁꯤꯡ ꯄꯨꯜ ꯑꯃꯃꯝ ꯁꯣꯛꯅꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ.
ꯎꯔꯤꯔꯩꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯇꯣꯝꯆꯧꯁꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯔꯛꯂꯤ꯫ ꯍꯩꯃꯥ, ꯊꯕꯛ ꯊꯣꯛꯄꯤꯔꯛꯂꯕ꯭ꯔꯣ? ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯣ, ꯆꯥꯛꯌꯣꯝꯗꯤ ꯍꯥꯞꯄꯤꯔꯕ ꯅꯠꯇ꯭ꯔꯣ? ꯍꯥꯞꯂꯕꯅꯤ꯫ ꯉꯥꯏꯈꯣ, ꯍꯟꯗꯛꯇꯤ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯕ ꯎꯏ, ꯅꯈꯣꯏꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯅꯣ ꯅꯨꯄꯥ, ꯃꯗꯨꯕꯨ ꯀꯔꯤ ꯋꯥꯍꯪꯅꯣ? ꯑꯩꯒꯤꯁꯦ ꯊꯥꯖꯗꯕ ꯑꯃ ꯌꯥꯎꯔꯕ, ꯑꯗꯨꯅ ꯍꯪꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯈꯠꯅꯔꯒ ꯂꯩꯕꯗꯣ ꯍꯣ ꯑꯩꯈꯣꯏꯁꯨ ꯇꯟꯖꯩꯌꯦ꯫ ꯍꯥꯏꯁꯤꯅꯗꯤ ꯅꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯏꯀꯥꯏꯕ ꯈꯪꯂꯦ ꯁꯤ ꯅꯠꯇ꯭ꯔꯣ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯇꯟꯖꯈ꯭ꯔꯦ ꯑꯩꯗꯤ꯫ ꯍꯥꯏ, ꯐꯥꯒꯤ ꯅꯠꯇꯦ꯫ ꯈꯠꯅ ꯆꯩꯅꯔꯒ ꯂꯩꯕꯗꯣ ꯃꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯅꯕ ꯍꯣꯠꯅꯧ꯫ ꯍꯣꯏ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯄꯤꯅꯕ ꯇꯧꯕꯤꯔꯣ꯫ ꯉꯟꯅ ꯆꯠꯀꯦ ꯈꯜꯂꯤꯕꯗꯣ ꯁꯨꯝ ꯊꯦꯡꯊꯈꯤꯕ ꯇꯥꯔꯦ꯫ ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯉꯥꯡꯗꯣ ꯂꯧꯕ ꯆꯠꯂꯨꯔꯁꯤ꯫ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯔ ꯃꯥꯜꯂꯦ꯫ ꯏꯃꯥꯅ ꯄꯥꯎ ꯆꯦꯜꯂꯛꯏ꯫ ꯑꯉꯥꯡꯅꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯂꯤꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯄꯤꯔꯛꯄ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯊꯪꯅꯕꯤ ꯃꯧ ꯑꯅꯤꯗꯨ ꯈꯠꯅꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯣꯟꯁꯤꯜꯂꯒ ꯃꯔꯩ ꯇꯧꯅꯔꯨꯗ꯭ꯔꯦ꯫ ꯑꯃꯅ ꯑꯃꯕꯨ ꯍꯟꯅ ꯌꯦꯡꯅꯔꯨꯗ꯭ꯔꯦ꯫ ꯃꯇꯧ ꯇꯝꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯃꯇꯧ ꯇꯝꯅꯗ꯭ꯔꯦ ꯍꯥꯏꯕ ꯈꯛꯅꯤ, ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯈꯠꯅꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯊꯃꯣꯏꯗꯗꯤ ꯌꯦꯛꯅꯔꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯑꯅꯤꯗꯨ ꯁꯤꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯃꯗꯅꯤ ꯂꯩꯈꯝꯇꯣꯜ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯦꯂꯩꯃꯥꯅ ꯂꯥꯛꯈꯤꯕ꯫ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅꯩ꯫ ꯂꯩꯈꯝꯇꯣꯜ, ꯅꯈꯣꯏꯕꯨ ꯈꯠꯅꯕ ꯈꯔ ꯐꯔꯕ꯭ꯔꯣ? ꯏꯆꯦ, ꯈꯠꯅꯗ꯭ꯔꯦ, ꯀꯨꯏꯔꯦ ꯈꯠꯅꯗꯕ꯫ ꯑꯣ, ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗꯣ ꯃꯗꯨ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯃꯄꯣꯞ ꯀꯥꯏꯗꯅ ꯑꯗꯨꯝ ꯆꯠꯊꯔꯤꯌꯦ꯫ ꯑꯗꯣ ꯏꯆꯦ, ꯈꯪꯗ꯭ꯔꯦꯗ, ꯋꯥꯈꯜꯁꯦ ꯑꯃꯔꯣꯝꯗ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯏꯪꯅ ꯇꯞꯅ ꯂꯩꯕꯁꯦ ꯃꯁꯤꯅ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯄ꯫ ꯍꯩꯃꯥ, ꯑꯗꯨꯝꯅ ꯇꯧꯔꯕ ꯀꯥꯟꯗꯅꯦ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯁꯛꯇꯧꯔꯤꯕꯁꯤ꯫ ꯏꯆꯦ, ꯑꯣꯖꯥ ꯑꯃꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯉꯁꯤꯗꯤ ꯑꯩ ꯃꯌꯦꯛ ꯁꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯁꯨ ꯈꯪꯂꯦ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯕꯅꯣ꯫ ꯂꯩꯈꯝ, ꯅꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯣꯖꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯍꯧꯔꯤꯌꯦ꯫ ꯏꯆꯦ, ꯆꯠꯀꯅꯤ꯫ ꯑꯩ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯆꯠꯀꯅꯤ꯫ ꯑꯣꯖꯥꯒꯤ ꯊꯃꯣꯏꯕꯨ ꯑꯩꯅ ꯄꯦꯜꯍꯜꯂꯨꯒꯅꯤꯌꯦ꯫ ꯂꯩꯈꯝꯇꯣꯟꯕꯨ ꯎꯅꯔꯕ ꯃꯇꯨꯡ ꯎꯔꯤꯔꯩꯒꯤ ꯊꯃꯣꯏ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯎꯔꯤꯔꯩ ꯃꯥꯒꯤ ꯊꯣꯡꯖꯤꯟꯗ ꯃꯦꯂꯩꯗꯨ ꯑꯃꯨꯛ ꯂꯦꯞꯂꯔꯦ꯫ ꯏꯆꯦ ꯎꯔꯤꯔꯩ, ꯀꯩꯗꯧꯔꯦ? ꯅꯃꯥꯏꯗꯣ ꯏꯃꯛꯃꯛꯁꯤꯅ ꯎꯏꯗ꯫ ꯃꯦꯂꯩ, ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯕꯅꯣ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯅꯤꯡꯉꯝꯗꯕꯅ ꯊꯟꯈ꯭ꯔꯦ꯫ ꯃꯦꯂꯩ, ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯆꯦ, ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯕꯒꯦ? ꯅꯅꯥꯎꯗ ꯑꯃꯨꯛꯇ ꯇꯝꯃꯨꯁꯦ꯫ ꯃꯦꯂꯩ, ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯥꯝꯖꯕ ꯑꯋꯥꯃꯟꯗꯣ ꯍꯌꯦꯡꯗꯤ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯆꯦ, ꯅꯪꯁꯨ ꯉꯁꯤꯗꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯑꯄꯥꯝꯕꯗꯣ ꯅꯪꯁꯨ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ? ꯈꯪꯂꯦ ꯃꯦꯂꯩ, ꯉꯁꯤꯗꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯦ꯫ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯦ꯫ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯣꯖꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯈꯤꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯣ? ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯗꯅ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯕꯗꯤ? ꯃꯦꯂꯩ, ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯁꯦꯡꯗꯦꯗꯀꯣ꯫ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯏꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯗꯧꯅꯤ꯫ ꯃꯦꯂꯩ, ꯑꯩꯒ ꯂꯩꯈꯝꯇꯣꯟꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯒꯦ꯫ ꯅꯪꯅ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ꯫ ꯑꯩ ꯃꯥꯕꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯦ꯫ ꯏꯆꯦ, ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯑꯣꯖꯥ ꯃꯥꯒꯤ ꯃꯇꯦꯡꯅ ꯂꯩꯈꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯕꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩꯈꯝꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯊꯣꯛꯂꯨꯔꯣ꯫ ꯅꯈꯣꯏꯒꯤ ꯑꯋꯥꯃꯜ ꯁꯤꯟꯅꯔꯨꯔꯣ꯫ ꯃꯦꯂꯩ, ꯑꯁꯨꯝꯅ ꯌꯨꯝꯊꯪꯅꯕꯤ ꯃꯧ ꯑꯅꯤꯗꯨ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯏꯕ ꯂꯝꯖꯤꯡ ꯊꯣꯛꯀꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯁꯣꯏ ꯑꯔꯥꯟ ꯀꯌా ꯌꯥꯎꯔꯕꯁꯨ
ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫